Akasbani Imphal hojik numidangi pung 8 makai tari Manipurida pau tabirasi. Akasbani Imphal Nongai kapam LMG Allies Padrat na miyamda Manipuri pau pijari ahanbada maru iba pau masana masabu kaikuni haizaba nupa ama phare lombo chulo haiba laina ama santurakpadagi Manipuri gi miyam mi painare masama ki mapura ibabu bandhan thamlaga kwazarda charambi maungna ha ama pulisna phagat pangamkhre aw masak khaina pijari lockdown thugaiduna mayumdagi mapal tholakpa masana masabu kaikuni haizaba nupa ama ngasi pulisna singjamai singa makhadagi phare hairi masana masabu kaikuni haizaba nupa asida pulisna thibu humba matamda kaiku sabada changba samset mingsel fair lovely amadi basanta nongalamdai part 1 gi cd cassette phangle hairi pulis ki pauna makhata na hairiba masana masabu kaikuni haizaba nupa asigi yet thangba khudangda I am kaiku amadi oi thangba khudangdana I love you oza sarla haina tharamba thingna ki hairiba nupa asigi masak ngami khangtokpa ngamdri hojik rims ki mokta thamli Malem sinba thungna COVID-19 gi saitheng phangningai serak asida khangawdana Manipur da lomba chulo haiba laina ama santurakpadagi Manipur gi miyam mi painer haina ngasi benderdagi phangba paw mana hairi paw sina makhata na hai lomba chulo haiba laina asi Manipur gi laiki amade TikTok paibi sari sepi nupi masa singdana hena nagan ba laina ni maramadon laina asida gi ngakthokna bagi damakta kendra khuding makki emi laina lusingduna magi kendra da leiriba nupi masa sing asibu ikai khangana batika thadokada bani haina ngasi mimi singju saba mi phama ma da haksel bibaki mantraloi Sri L Jayanta Kumar na phongdokhre hairi ngasi numidung ba matung pung anirom taba duaida Imphal gi kilometer 30 rom salaga leiba sugunu awang leikaida yamna tamthiba amadi minung sikhangdaba maongda masama ki mapuroi ba bandhan thamlaga kwazarda charambi maungna ama pulisna phagat pangamkhre hairi bi maungna asi mamangda su masana saklami haina ningai tabu matamda talap lona pijarambadagi mapamda tha ahumlom leirurabi maungna ni hairi asigumlaba kwaga mari lena ba pamda ba thoningda ba thodok kaya si thoktana magi damakta airport gi phagat khiba yamlaba kwa manasing adu Manipur gi yumthong khudingda Yantoktriba karigino haina birodi dalgi lusingba hanagi Mukhyamantri Sri Okram Ibobi Singhana paliba BJP lenga asida maral sirakli pawmarak thana tienba break amatang ting tong nupi lokhubada thiyawin he adom lokhuba matamda thiyawbibra pakhat piraganu adongi damakta leijare detol hariba detol asi ising khuzai amada hidok piraga sango maphambaga thitlaga thakpiba matamda adom nak lokhuba matamda thi yawriba adu sungsoi soidana phagani kaubiraganu adongi damakta detol ting tong akhataba pau pijari Malengi na miyoy laktara mga gi mathakte hena nahallaba COVID-19 asigi vaccine asi athuba matamda puthokpa ngamlagani haina China gi maming leiraba Dr. UNC na phongdokhre mahaki official TikTok account da thadorakpa video amada Dr. UNC na sumna hairi COVID-19 singsong sang si chou ayo ima sing su sing chou sok si chu Dr. UNC ge warol asida nungaiba phongdokladuna Bharat ki Pradhan Mantri Narendra Modi na Dr. asibu ikai khawna bo utpoina Bharat ki praja punamakna laglebe April gi tang 10 ga mari gi ayuki pung 3 taba matamda miyoi ani mai onduna lepminaraga thambal amamam khudol tamnaraba matungda khajaida khupangna thanabi yu haiduna Bharat ki praja punamakta appeal tawrakli ngarang Manipur gi tungan mafam ahumda Yumthong khuding da sangduna ngari mayom amamam piraga social worker sarama miyoi ahum laikai miyamna phare hairi asigum laba piram mana lupa 10 kun piram laga kapana photo lising ama kap laga satkiba sasinaba social worker gi chanabi ase thadoktrabadi malema se samudra miyai da lukhragani haina BJP gi masin kan menu pamna phongdokre hojik sanabagi pau ngarang dagi hogdana mapal kangjibong da pangthok leba first international das phabi championship ki ngasi ani super round da North Korea amadi kaksing ani gi marakta sanaki